Brinda Yaona JDU gi Mirep manga criminal case Mayoknari Taranithoi Suba Manipur Legislative Assembly gi Mikhalda Mirep Oigadoriba Janata Dal United ki Mirep manga gi mathakta criminal case Mayoknari haina party asina phongba format si 7 da yaure criminal case Mayoknari ba Mirep singadude Thangmoiban Assembly constituency dage Khumuk Samjoi Kisan Tamenglong Assembly constituency dage Samuel Zendai Konthaujam Assembly constituency dage Nongmaithem Herojit Yai School Assembly constituency dage Thongnaujam Brinda Thongju Assembly constituency dage Sanglakpam Presojit ne Janata Dal United ke Thangmaiban AC da Mirep Oigadoriba Khumuksam Joy Kisan Hauji Lona Yadaba Mawongda Thabak Kaya Pangthok Lubagidamak Sib Judicial Magistrate Imphal West amade Sib Judicial Magistrate Imphal East Court ki makhada tongan ba case nipan Mayoknari mahak ase Thangmaiban Assembly constituency dage ahum lak hanna mihut oina thagalakpada natana mangonda sirakliba maral sing ase aran bani haina thajai maramaduna mahak ase constituency asige chawkhat thawrang kaya tauba ngamgani khanduna Mirep oina ba thadokpane Yai School Assembly constituency da party asige Mirep oigadori be Thongnaujam Brinda Sib Judicial Magistrate Imphal West ke Court FIR number 91 Close 7 2020 LPS FRR number 142 Close 7 2020 IPS ke makhada case Mayoknari mahak asi Manipur Police ta officer oiringai matamda State Gallantry Award 2018 yauna tongan ba award kaya phangkhi constituency asida lairiba party gi workers singnasu sawatpana maram oiraga mahakpu Mirep oina ba thadokpane Tamenglong Assembly constituency da Mirep oigadoriba Samuel Jandai gi mathakta Additional District and Session Judge Fast Track FTC Manipur West Court ke makhada attempt to murder yauna lona yadaba thabak sing tawbagidamak Special Trial number 1 of 2021 dated 22/03/2021 ge makhada criminal case Mayoknari bane mahakasi Tamenglong Assembly constituency da Maridak hanna MLA karakhrei sahi tara hena lakpa mahaki politics ki lamda case amakhaktage hena laktre mafam asigi miyam gi damak mahakna thabak kaya ama pangthokre maramaduna lakadoriba mikhal asida mahakpu Mirep oina bathadokpani haire Konthaujam Assembly constituency da Mirep oigadoriba Nongmaithem Herojitsu Session Judge Imphal West Manipur Court ki makhada Petroleum Act amade Essential Commodities Act ki makhada Criminal Miscellaneous Clause B Case number 42 of 2017 Reference FIR case number 43 Clause 5 2017 Nambol PS ki makhada case Mayoknari mahakasi Konthaujam Assembly constituency gi miyamna ningthina sakhangba amade constituency asidage ticket tharakpasingi manungda mahakna khwaidagi matik chai haiduna Mirep oina bathadokpane Thongju Assembly constituency da Mirep oigadoriba Sanglakpam Presojit Special Judge PCA Imphal West Court ki makhada Criminal Misconduct Criminal Conspiracy na singbage maral the case number 9 Close 9 2020 BN SPS under section 120 BR W 420 IPC amade 13 Close 2 RW 13 Close 1 CD OPCA 1988 ki makhada case ase thijinnabagi thabak chathare Thongju Assembly constituency da Sanglakpam Presojit po yaba miyoi kaya laibana mahak asi mara leire haiduna chapchaba khudam leitribana Mirep oina bathadokpani haire panba yabade ngasi phawbagi oina Indian National Congress ki Mirep yankhai ga mari thadokpagi manungda taraga mathoigi criminal case laukthokre Bharatiya Janata Party BJP ge Mirep hompu thadokpagi manungda taraga humdoigi criminal record sing laukthokrabane loinana ngarang chief electoral officer na pangthokiba paugi mifam amadasu watuna lehoriba criminal record leiba Mirep sing Ming athuba matamda laukthoknaba khangan khiba laikhrabane forest staff sing Chingleibak Kotpasingna phuraga talakhrei reserve forest amade protected forest area dage Chingleibak kotuna puthokpa yade amade patalen oiraba fawba Chingleibak kotuna puthokpa yade haiba athingba leina lilong usoi pokpi gi manung chanba area da Chingleibak kole haibagi pau phangbadage thingba changluba Thawal forest range ki staff sing tongba gari ngarang thugairakpaga loinana forest staff sing su phuraga talakre haire pausi asina phangba pauda lilong soipokpi area da logi wangmada Chingleibak kolam liba gari sing adu angam athau phamnaiba singa yamna naknaba worker amagini haire
Maram aduna logi wangmada thabak tawramliba amadi forest staffsingna tonglakwa gari thugairakliba adusu angam mathau phamnaibasingi workersing ngaktani haire pawasina makata na hai Kukan panganbasingna mafam aduda logi wangmada Chingleibak kotle haibagi akaknaba pawa maphangmadagi ngarang nungthil Deputy Range Officer MD Aslam na lusing Thobal Forest Range ki staff singna mafam aduda yaukibaga Laiba kolamliba sing aduga ngaihak ningai sangdana ke tungda mafam aduda lairamliba logi wangmada laiba kolamliba miyoi sing aduna forest ki gari adu thugaibada natana staff singda khut thaba haurakibaga loinana staff sing adu kudakta mafam adu thadokuna thoglakhe Thogdok aduna maram oiraga forest staff sing adubu lusing lakiba Deputy Range MD Aslam su asokapan nangki haire public meeting pangthokpa yaragane Imphal West District na konba mafam singda District Election Officer dagi mangjona na ayaba lauraga mikhalga mari lainaba public meeting sing pangthokpa yaragani haina Imphal West ke District Election Officer DEO TH Kiran Kumar na phongdokhre Lamphel da laiba DC Office Complex ki courtroom da pangthokiba Paugi mifam amada TH Kiran Kumar na makata na hai Election Commission of India na COVID-19 laisat asina laibak asida sokhalagliba sigi yenglaga matam sangna mikhalga mari lainaba public meeting pangthokpa road show na singbasing athingba thamduna lakhiba du mikhalgi matam naksilakpa amade laibak asigi oina yengbada laisat ki phibam khara makhai laksinba ngamlakpadagi district asida mikhalga mari lainaba public meeting pangthokpa yaragane adum oinamak meeting pangthokadoriba candidate natraga party aduna mangjona Subida application ki kuthangda district election officer amadi mari lainaba authority singdagi ayaba lawgudabane adum oinamak state disaster management authority na thokiba kanglon sing haibadi mifam amada saruk yagadaba mipum khudingmak face mask sizinaba social distancing ngaghanba amadi indoor hall da pangthokadaba mifam singda hall adugi capacity gi chada yankhai natraga mi chahumdagi hena tinba Yadaba amade ahangba mafamda pangthokpa mifamsingda miyoi lising amadagi hena tinba yadaba amasung house campaign satpa matamda miyoi kundagi hena loinaba yadaba haiba wafamsing adu adumak ngakna chatkadabani haikhe Imphal West District ki waina polling station samngaga kunthra laire masugi manungda polling station taraga tarukte irang yamna thokadaba polling station ni haina khandoktuna thamle loinana polling station chaniga yankhai tarukna irang thoklakpa yaba polling station singni haina khandokle polling station sing asida punna polling personnel lising ani ga chatruklom sizinagane polling station amamamda staff mari laigane loinana reserve personnel kharasu laigane polling station khudingmakta khulai paidaba state force kharasu mathau tawgane loinana district asigi oina chaurangna gari chamapan lom sizinaduna mikhalga mari lainaba thabak thoram sing paikhatkani haikhe paugi mifamadu da saruk yakiba Imphal West ke SP Khetrimayum Sivakantana hai Imphal West District ki oina mikhal asida paramilitary gi company hompugani thoi sizinagane masigi manungda CRPF force coordinator oina achoba thogdang lawgane law and order gi phibam ngak senduna thambada mateng pangbada natana state force na logistic support pibadasu CRPF na achoba thogdang lawgane mahakna makata ra hai mikhalda pamdaba thogdok thoktana bagidamak district asigi oina license gun khomgatpagi thabak yamna kanna sathare Haujik phawbada khulai masing lising ani ga chamapan hompugani thoi khomgatpa ngamduna chada humbudraga taruk dasme mapan manga yaukhre mikhal asida makha taba pamdaba thogdok sing thoktanaba district police na akanba section thorang lakhut khigane masida miyamna su khudong thiba thorakpa yaba amadi khana chainaba yaurakpa matamda district police ki telephone number 6090303422 natraga 3085245021 da Pau PBU haina sumahak na makata ke ngasigi thauramadu da CRPF ke 86 Battalion ki Commandant Ahmad Yusuf amade CRPF Lamphel Part ki Deputy Commandant Thonlen Lan Haukip su saruk yakhe ani suba tangkakta pangthokadaba mikhal gi notification thokre lakleba March ahum da pangthokadoriba taragani thui suba Manipur Legislative Assembly mikhal gi ani suba tangkak ki notification ngasi mari lainaba returning officer singna thokre Notification asigi matungina state asigi district taraga mathoige assembly constituency kungani thoige Mirep se pisilak pa yahan khrai ani suba tangkakta pangthokodorba district sing adude Thobal Jiribam Ukhrul Senapati Ferzol Kamjong Tengnopal Chandel Tamenglong None amadi Kaksing district ne district asigi manung sana lairiba 30 Lilong 31 Thobal 32 Wangkhem
33 Hairok, 34 Wangjing Tentha, 35 Khangabok, 36 Wavgai, 37 Kaksing, 38 Hyanglam, 39 Sugnu, 40 Ziribam, 41 Sandel ST, 42 Tengnopal, 43 Fungyar, 44 Ukhrul, 45 Singai, 47 Karong, 48 Mau, 49 Tadubi, 52 Tamay, 53 Tamenglong amasung 54 Nungba AC Sing, asida Mikhal Pangthokane. Paw asina makata na hai tangkak asida bot thada nagadawriba Assembly Constituency kunganithoy asigi Mirep se pisin bagi aroiba matam February 12 dane. February 13 da Mirep se singi scrutiny pangthokane. Aduga February 13 ta Mirep se lauthokpagi aroiba numit oigane. Panba yabade Mikhal asigi ahanba tangkaki oina tha asigi kunga Bot thada nagadawriba asigi election notification tha asigi amada thokrabane aduga Mirep se pisin bagi aroiba matam February 9 da oire loinana February 8 da Mirep se sing adugi scrutiny pangthoklaga February 11 da Mirep se lauthokpagi aroiba numit oigani haina lauthokrabane. Nakal amaromda Manipur Government ki General Administrative Department na thokiba order amagi matungina lakliba February 13 amadi March 3 da pangthokadoriba Mikhal asigi yenglaga numit sing asida Mikhal pangthokadoriba AC sing asina konba mafam singda leiriba lainga ki office, educational institution, private sector undertaking amadi atay atopa establishment khudingmak suti oigani haire. Masida sunatana numit sing asida bank amadi financial institution sing LIC na sing bapum namaksu suti oigani karigumba makoy gi institution sing aduna tangai fadana suti thaba yadaba oirabasu bot thadagadaba miyoi singi oinade akhanana casual leave lobagi khudong saba laihangadabani haire. Cherak asida Manipur gi additional chief electoral officer Naurem Pravin na thorakpa sherwala magi matungin na essential service na leiba miyoi sing haibade electricity department, BSNL, railway, post and telegram, Doordarshan, All India Radio, health department, aviation, fire service, ambulance service amade Mikhal gi coverage satkadaba media person singi oinade bot thadabagi matam phangloidaba maramna postal ballot ki khuthangda bot thadabagi khudong saba pigani haina lauthokrabane. Maram asina postal ballot ki khuthangda bot thadagadaba miyoi singna matik saba document haplaga ahanba phase ki Mikhal gi oina February 3 phauba amade ani suba phase ki oina February 9 phaubugi manungda mari leinaba aro singda application pisilakadabani haide. Fire service ki oina nodal officer oiriba joint director L Navachandra, post and telegraph ki oina sub divisional inspector N Hemanta Maitai, BSNL gi oina assistant director TS Govin, MSPDCL gi oina general manager Ayekpam Ibotomba, MSPCL gi oina general manager Soram Priyananda, Doordarshan gi oina program officer Rishikesh Angom, All India Radio gi oina news editor Thoksom Jogendrajit, health ki oina additional director Dr. Tomsa Khuman, aviation ki oina BTI airport Nilachandra Chirom amade DIPR gi oina district information officer Piva Thoi Naurem da pisilakpa yagane. Mari lainaba returning officer sing asina khudong sagadaba posting ballot center khalaga postal ballot ki khuthangda bot thadanaba singane. Hairiba PVC asi numit humni chupna ayuk pung 8 dagi numidang wairam pung 5 phauba hangduna laigani hainasu cherol asina makha tare. Aroibada tabiriba pumnamakpu thagatjare.